Mayai Kaba Chinjak Shijinnaba Transgender Sing Mahousha gi Punsida HALLAKNABA YAMNA KANNA HOTNARABASU MAKHOI CHAP REHABILITATION Center Sing LEITABANA MARAM OIRAGA KHUDONGCHADABA KAYA MAYOKNARI Transgender Sing na THENGNARIBA KHUDONGCHADABA Sing asi MAYOKNABA NGAMNABA MAKHOI KHAKTAGI OIBA TOKHAIBA REHABILITATION Center Sing HANGDOKPA NGAMLABADI LEINGAKNA CHANGSHILLIBA War on Drugs ki campaign asi hena mai PAK-HANBADA achobu mateng ama oigani hiramasida Tom TV ki akhanaba paudam ama Gender se pulap laiminamna male ga laiminaba namaram arakana aingonda akhoi problem mayam ama thoe khoi shin khalak pai matamnina aduduna problem mayam ama thoe thokpadu namaram arakanda aingonda consequence mayam ama adugi phanggiba mayam ama lai aingonda Laibak miyam amadi wayel sangna third gender ni haina sak khanglabasu kanagumba kharanadi transgender singda yenghaidaba miyengna yengdaba nate asigumba fiham asina Mayai Kaba Chinjak Shijinnaba Transgender singdi yamna waba fiham amada leidi makhoi khaktagi oiba rehabilitation center amata leitabana gender manadaba rehabilitation center singda layinggi khudongchaba launari gender manadaba rehabilitation center singda leibana maram oiraga center da punna leiminaba inmate singna karim kathainaba tawhaidaba thabak kaya tawba yaurokpadagi nungaitaba thudok kaya ama thokpa yaudaba sunate Center da laina naitom tarakpadagi fattaba wakhal polaktuna layengba loiraba matungda Mayai Kaba Chinjak hena chasinba kaya ama yauri haina drug user transgender amana Tom TV da phongdorakli mahana makhatana hai transgender singda pungning thogatpa center masing yamdabana maram oiraga center da lairuraba matung Mayai Kaba Chinjak thadokpa ngamdaba khaktanatana pungning wakhalgi oiba nungaitaba kaya amasu transgender singda fahuli Transgender sama ke manung dokum phuna trako humdra se drug shijinnaba gi case phange ba hana sniffing tawramba hojiksi inject ki case yokshalak panina tongan ba risk factor mayam ama su accompanied oirakpa involve tawrpa oi ministry na funding tawba social welfare department gi makha da labor rehab sing sida transgender gi oiba rehab leite adu private rehab center da di khara friendly oiba rehab center di adum lei adu leitabadina to moi da stigma ge level ji henkatli aduga moi che hana transgender sing se adum samaj na levelize tawraga leiba pot amakhakni adu agi mathak amuk double stigma layers of stigma je adum leiringai mathak sida amuk ka su amuk drug abuse ki case ta senaba transgender sing di adum lekai da digi miyam tin mampham da adum hena physical assault verbal abuse transgender gi oiba hojik separate rehabilitation center ama pi ba se yamna mathau taraba matamni mitna khongno uba mayam sing se masing se yam me ba aduga treatment loriba mogi population se masing se yam da ba to masing su region ama leram ba ye aduga haiba mi mayam sing na muk treatment loroga na moi cry de treatment logo da ga side karam side logo do no haido sum charaga leiraga di sa sum charaga leibagi magi aroiba destination chi shiba na taba lambi amata leite ba adu da shiba do charaga sum sigi baduga laing akanda phagaloka punsi mi hingbaduga tuoga phagaloka punsi samaj changchang lawa myo ama oina hingba ngana no hona budune mem pamnari je Fatre haiba khanglaba lambi dudagi lapthok ninglaba transgender singi yenglaga transgender khaktagi oiba TOKHAIBA rehabilitation center ama hangba ngamlabadi Mayai Kaba Chinjak Shijinnaba Transgender kaya ama Mahousha gi punsida halakpa ngamgani asigumba khudongchadaba si leibadagi Mayai Kaba Chinjak Shijinnaba Transgender kaya amadi khangu thakta punsi lomba yaukre haina mahakna pendaba wafam kaya amasu Tom TV da phongdorakhi
ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯝ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟꯠꯁꯤꯗ ꯑꯗꯨꯝ ꯍꯣꯏ ꯒꯣꯔꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯍꯥꯡꯀꯠꯂꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤꯁꯨ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯑꯣꯏꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯃ ꯍꯥꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯔꯤꯍꯦꯞꯇ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯃꯌꯥꯝꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯕ ꯏꯁꯨ ꯑꯃꯈꯛꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯋꯥꯏ ꯅꯣꯠ ꯃꯣꯏꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯔꯤꯍꯦꯞ ꯑꯃ ꯀꯩꯗꯧ ꯊꯝ ꯌꯥꯔꯣꯏꯗꯣꯏꯅꯣ ꯇꯣꯉꯥꯟꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯀꯩꯗꯧ ꯊꯝ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕꯤꯒꯗꯕ ꯄꯣꯠ ꯑꯃꯈꯛ ꯒꯚꯔꯟꯃꯦꯟꯠ ꯉꯥꯛꯇ ꯉꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯂꯅꯥꯏ ꯑꯣꯏꯅ ꯆꯂꯥꯏꯔꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯔꯤꯍꯦꯞ ꯃꯌꯥꯝꯁꯤꯡꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯑꯩꯈꯣꯏ ꯍꯥꯞꯄ ꯇꯉꯥꯏ ꯐꯗꯦꯅ ꯑꯩ ꯐꯤꯜ ꯇꯧꯏ